Imes PAODAM mieng tabiri basingbu ahan waktada binitana taram nok sabagaloyana kurumjari. Hauzik PAODAM asigi maroyo pau pijari. Chief Minister N. Birena Mahiroi singda lemna uniform yenthokre. Manipur Pradesh Congress Committee office ta attack sathakibabu yaningdaba phongdongnarakli. Kaksinbu Manipur amadi India gi manungda chakhotpa masak thokpa lamdam ama oihangani haina MLA M Rameswar na haikre. Loinana BJP intending candidate singdagi candidate oigdaba mioi khanbagi opinion poll gi ballot box laklaga senkre. Mapungoyo palobirasi. Chief Minister N. Birena haikre Manipur lengana state da chakhot thorangi thabak paikhatpa kudimakta transparency thami wafam asingasi samagra shiksha Manipurna sinduna Babuparada laiba masigi office ta pangthokpa lemna uniform yenthokpagi tharamda Chief Minister N. Birena phongdokhibani. Mahana makha takibada miyam gi aifanabagi dama paikhatpa scheme singi matangda miyamda khanganaba scheme singdugi matangda iba booklet singsu phongle. Lengak asina state asigi mahiroi singbu hena phaba education phanganba haibasi lengak asigi ahanbada thamliba tawdaba yadrabaduni. State ta lairiba schedule caste schedule tribe amadi below poverty line BPL imung singda lairiba class 8 phawbagi mahiroi nupi masa sing amadi angang singda lemna school uniform amadi lairik phangale haiki. Honorable Union Home Minister na sanga around 6,000 crores adagi jatra hunba the 10-14,000 crores. Si government si mayam gi blessing de peace le puna mar kanda just ekoi maximum ne point hours anu si angang singi school yentroi ga si 90% na center na putokpa 10% na state na putokpa later life mayam si sida da Narendra Modi ji gi government phati hairi bu kangu sina in nokmingis. Handak India gi state kharada COVID-19 case hangalakli basi matangda Chief Minister N. Birena miyamda phongdokhibada state lengana state ta sanglakpa mioi khudimak yaurakadaba numitki pungni phuni pangi manungda COVID-19 RT-PCR test tawbagi negative report sungsoi soidana pairakadabani haibagi notification thokle. Notification asina state ta sanglakadaba singda kudong chadaba khara thonbadi yai adubu masi miyamgi punsi kannabagi damak lokhotpa khongthangni haibaga loyana Lacha asai ngathoknaba miyamna COVID appropriate behavior sing ngakna sapinaba su Chief Minister na appeal torakli. Ngasigi tharamadida Education Minister Sorokhaibam Rajen, Rajya Sabha gi MP Laisembasana Jauba, Commissioner Education M Hare Krishna, Director Education S Oiriba SPD Samagra Shiksha Manipur L Nandakumar, ASPD Samagra Shiksha Manipur T Phulen, Education Department ki official sing tongan school gi oja sing amadi mahiroi sing saruk yaki. Tharamadu da Chief Minister na mahiroi sing da school uniform set ani piki. Panbaya abadi class 8 phawbada laiba schedule caste schedule tribe BPL imungi nupi macha mahiroi sing amadi angang sing da hairiba uniform set ani asi phanganki. Saliba financial year asigi oina school uniform asi phangbaya ba punba mahiroi masing lakh ama lising nipu mathoi samri nipu mangani masigi manungda mioi lising humdrani thoi samri sutna tare anupini lising kuntra pansamapan humdra mangana ST gi nupa masa sing mahiroi lising ani sani pan kuntra ma thoina SC gi nupa masa amadi lising kuntaruk sani kuntra ni thoina BPL imungi nupa masa singni. Manipur da hokiba pung kunmari da mioi nipu nipan nongna COVID positive oiba thengnakre ni sibadi yaukide. Pungpam asida apunba mioi lising macamapan humputaret COVID test tokibada mioi nipu nipan COVID positive oikibana ngasigi COVID positive oibagi changchada ani dasmik mari yauki. State asigi oina COVID pandemic horakpadai ngasi phawada apunba mioi lakh ama lising kuntaruk supna tarani thoi COVID positive oikre mioi lising ani mapan na laikidre hauji active case ta mioi sahum nipu taruk leire ngasi mioi tarani pana naba phaduna discharge tokibadagi apunba recover tokrabagi masing lakh ama lising kulumdoi satuk yangkai taret sukiduna Manipur ki COVID naba phabagi changchada maudrani pan dasmik ama ahumda leire. Union Minister na BJP ki mihusi nangarang Congress Bhavan yomang chathakiba thawong ikai ningai ni Union Minister pham lothokadabani haina AICC gi Manipur in charge Bhakta Charan Das na phongdorakli mana makhata na hai lebak asigi puwari de thokidriba thawdo ama BJP na tarokliba asi Manipur gi naha singbu aranba lambida lamjinglakpani matam lairingaida makhoina chathariba thawong sing semdo hobana phabo oigani haiki. Pagi mifam aduda yaukiba MPCC ki president and local nangarang Congress Bhavan ki gate chathakiba thawang aduda yaukiba mioi sing
maruoina BJYM gi President Baris Sharma gi mathakta City Police da FIR ama file tokre Police ki makhok tongba DJP na su mathau ningthina tawhaningi ngarangi numita police na tokiba thawang Congress party na pende lakadar election sida Congress na mai paktuna lengak pairakigani haibasu Manipur police na khangpham thoi sahi tara manga Congress na lengak pairakpada sigumba thabak amata chathakiba leite politics ta dhana amasung education chathaba haibase mahusani adubu ngarangi thawdo aduda sakti paire matagum union minister ama yauna party amagi president EPC mai thaba sidi akan mamongda condemn towi haiki. This is an act of violation of the Constitution and IPC CRPs. Blocking the public road with violent mob attacking the Congress office and catching fire in the public place. It may be a minister or anybody. It is an offense under law. And they should have been arrested. And any minister having such kind of act cannot remain as a minister. Our Constitution does not permit a minister to go and act like this in a street. Why the minister is not yet being arrested for this act? BJP ki ayokpa Bharatiya Janata Yuva Morcha ki thongmisina Union Minister of State Pratima Bhaumik yauduna laklaga ngarang numidang MPCC office ta attack satharakiba thong adu lebak macha ta daba thongi BJP muthanaba punna honaminarasi haina Indian National Congress ta Kaksing SC mirep oinaba thorangli ba KSS Kennedy na phongdorakli ngasi Kaksing makha lekai da leiba masagi yumda pangthokpa pawmising unaba amada Kennedy na makha taraduna hai MPCC office tamna BJYM ki thongmisina Union Minister of State Pratima Bhaumik kaloyana migi yumda migi office ta sangsalatuna AICC ki lusingbi Sonia Gandhi amadi Rahul Gandhi ki mitam mai thaba tin sisinba madudagi hendotuna office ki gate ta kawba thinba tawraba yamna lebak macha tadaba thong chatharakiba adu democracy bu khongaunabani asigum lebak macha tadaba thong asi Kaksing lamdam asida Manipur asida amuhana mara taradanaba BJP amadi BJYM gumba mayam asi maruk phangna muthatnabagi tangai phadaba matam adu lakle Kaksing SC ki miyam amadi Manipur ki miyam ki pangal thongnana utminaduna tarani thoisuba Manipur State Assembly election asida makhoibu maithiba pinaba honamina hosi Karigumba maduna taba taragadi lamdam asida khana chainaba tangduleta daba tunglamcha ama oiraklagani haina phongdorakhi Pratima Bhaumik and the Honorable Minister Yobi Raga Wigi leadership effigy da did bow shitkiba adu tamna koina hamoi shona koi protest over the migi no effigy magda wigi BT rotale MPCC office magda effigy da mai thana masamangna tin shitkiba adumba sigumba leadership akoi Bharat amadi maruina akoi Manipur amadi Kaksing lamdam asomda sigi sarasi tadanaba Bharatiya Janata Party adu magi Yuva Morcha ga head tori mayam se akoi maru phangna muthatpagi tangai phadu lakpana ngasi akoi mayam da gyan tamina si haibagi akoi press meet tawjabani Paumi Singh unabadu da saru yakiba KSS Kennedy ki election committee ki steering committee ki advisor Muhammad Gayazuddin KSS Jaljit amasung committee ki vice president Shankes Sona makhoi makhoi gi oiba wakhalon sing phongdoknarakpada BJP gumba communal oiba party democracy bu khongaunaba party lengak paire haiduna tawningbada tawba police sing nasu lengak pairaba singbu michang changbagi thawang sing asi aikhoi khudingmakna khangminaduna BJP maithiba pinaba puna honaminaduna INC ki mirep KSS Kennedy bu mai pahanduna BJP Kaksing Asidagi Manipur gi lemaidagi muthatnaba honaminarasi haina phongdoknarakhi Amaramdasu ngasi nungthil Jiri Bangi Babuprada leiba Jiri Bam Block Congress Committee JBCC office ta pangthokiba pawgi mifamda ngarang BJYM gi members in the Imphal ki Congress Bhawan office ta landabagi thongbu Jiri Bam Block Congress Committee JBCC na akan mamongda condemn tawi haina pawgi mifam aduda phongdokhi pawgi mifam aduda saru yakiba 40 AC Jiri Bangi Congress ki intending candidate oiriba Badu Rahman na haikibada ngarang numidang wairam pung taruk rom tawa matamda Congress Party ki office mamangda BJYM ki president luchingduna tawkiba thong amadi National Party ki leader Sonia Gandhi amadi Rahul Gandhi ki EPC Congress office mamangda mai thakiba thongbo akan mamongda yaningde haiba wafam kaya phongdokhi Tharamaduda Mutum Nilamani Singha Secretary Organization Jiri Bam Block Congress Committee amadi Abdul Qadir Vice President Jiri Bam Block Congress Committee JBCC nasu penda wafam kaya phongdokhi Kaksing Asida sahi tarahumdoi makhai asida ex MLA Y Surchandra na tawramdaba thabak kaya
mahakna sahi ama makhaya sida paikhalakliba thabaksing asi mahakpu BJP lengana thajabibadagi triple engine gi thabak tawbadagi ni haina kaksing asigi MLA Mayang Lambam Ramesona phongdokre Taranithoi suba Manipur Legislative Assembly election da kaksing Assembly constituency da Bharatiya Janata Party gi mirep oigadariba hauzik kaksing asigi MLA oiriba Mayang Lambam Ramesona mai pahanduna miyamgi mihut oina Thagatnabagi pandamda ngasi booth level meeting among ngasi kaksing Makhalaikai Longmi School Lampakta pangthokpa 37/11 polling station gi booth level meeting amada MLA Ramesona makhataduna hai masagi oijaba kharagidama Congress tagi karaklaga BJP da matang khara yauksinarambani asengba BJP oiramdabana mahakna BJP da leramlingai chahi ahum henba sida kaksing esida kariyamata chakhot thorangi thabak taromkhide hainasu phongdokhi Taranithoi suba Manipur Legislative Assembly election da mahakpu amohana miyangi mihut ohenbiduna sahi amaga makhaya sida paikhatliba thabak thoramsing asigi mathakta kaksing kaithelbu mapung phana sengatpaga loyana kaksingbu Manipurda amadi India gi manungda chakhotpa masak thokpa lamda ama ohennaba honagani haina thajaba pikhi ngasigi tharamaduda kaksing asigi MLA Mayang Lambam Ramesona thoiba mithung BJP kaksing mandangi president SI Syamjayna thoram mapu loyana BJP kaksing mandalgi amadi booth committee gi thongmi singna akhanal mithungsing oina saruk yakhi ngasi ekhoina tawang amai si karigino hayagadi double engine nati triple engine laibadagi neba Congress da karaga BJP sajinba miduna matam khara mahaki kanna na balawna bagina makta mahaki selfish motive ki damakta power da laibe yana bagina makta mahanga sahi tara da loksin ba thabak hapani haina loksin ba paisa do handok tananaba adu magi kadardu to yauna yana ba Congress thagalaga mara BJP da yawam ne ngasi nungtil JCLPS ki office da permission unabada JCLPS ki students wing convener hobby jam salam maitaina hai iramda Manipur asi masing yamdada state ni state asi lairiba yelhomi singak senaba amadi mitop mian jasing sangsak liba sigi matangda JCLPS na lebak miang loyena ihokya sangsin lakli asiguma tanja sida West Bengal da best toba amla bangla kobo organization amana ILP handoknaba Supreme Court da case file torokpa thengnare asiguma thong asi akanumong da condemn towi organization asiga secretary Babul Chandra gi EPG mai thabada Manipur Police ki kangbu amana sanga da tawbagum tanaraga phuchaiba thong chathakiba si laibak thibani khongjang asi lebak miyang gini phajiliba miyoi sing atho matamda condition yauduna thadokadabani hairi Bisnupur BJP Mandal Sinuna district asi manung dalai riba kendra manga haibadi Oinam Bisnupur Moirang Thanga amadi Kumbida handak panthokadariba mikhala sida BJP gi ticket tanariba intending candidates sing manungdagi candidate oigida miyoi sing khanbagi mikhala mangasi Bisnupur DC office da pangthokre mikhal pangthokpa horakpa nungthil pung ahom rom ta matamda irang thorakpadagi returning officer riba thaupuriba miyoi adugi gari driver ni haiba miyoi amana blank fare oina nomai round manga rong kaplaga sil tawdriba ballot box adu laklaga pukre hairi thodok thokpamdagi phangba paugi matunginadi kendra mangada BJP gi ticket tanariba intending candidates singi maraktagi amamam khannabagi vote thadaba horakpada Bisnupur kendra gi manung chana leiriba municipal council Bisnupur amadi ningthau khonge vote thadabagi right pangliba councillor sing vote thadaba hokhi chairak aduda immediate past councillors Congress dai karakpa active member ningthau khong ex municipal councillors BJP gi active member fawba oidriba singsu mandal gi ayaba yauduna vote thadabagi right piduna namduna vote thada hanaba honarakpada irang thorakpadagi nomai kaplaga sil tawdriba ballot box puraga satkiba thodo asi thokibani hairi Pasna hai ballot box puraga satkiba returning officer gi gari na thenglabani haiba angang amaga nupi amaga sokpadagi hauzik Bisnupur district hospital da laikanari hairi nomai kapa amade ballot box laklaga puraga satkiba thodo adu police ki mamang mangta chathakiba oirabaso mafam aduda ngak senbagi thodang loriba police singna karigumba thaba amata paikhatana lekhibabu miyamna penakhide Bisnupur district laiba kendra mangagi oina BJP gi ticket tanariba intending candidates singi maraktagi amamam khannabagi vote thadabaduda BJP Manipur Pradesh ki luchingba kaya amasu saruk yaba lakhi nomai kapagi thodo amadi ballot box laklaga puraga sakhiba adu BJP Manipur Pradesh ki luchingba singi mamang maktada thokibani hairi (32) Wangkhem Assembly Constituency ki tongan tongan famsingda nauna sengat sagakadaba
lupa crore kuntrama thoirongi water supply project singing asi kendra dugi MLA kaisa Mega Chandrana koina satuna urep uyung tamkre scheme sing asa anoba sahi lakpai khudol oina wangkhem esi yumthong khudingda thakna bai sing phangan ba ngamlagani haina MLA Mega Chandrana phongdokre urep uyung sing tamladuna MLA ke Mega Chandrana miyamda haikibada Nauna Semba Sagakadoba water supply scheme sing adudi Yaripok Bisnunahada Laiba water supply scheme da lupa crore tara manga lak maudramari lising humpuni thoi sangna Haryana gi Unipro Techno Infrastructure Private Limited na sanga sagadaba augmentational water treatment plant Khoya and Co Construction Limited Hyderabad na sem sagadaba scheme sing lupa crore ama lak yankhai teret changba augmentational singa water supply scheme lupa crore taruk lak yankhai changna nauna sagadaba wangkhem water supply scheme lupa crore mari la humdrani thoi changba augmentational PAODAM water supply scheme lupa crore mapan lak marphus changba augmentational sarangpat maklang water supply scheme amasung Unipro Techno Infrastructure Private Limited Haryana na thabak paigadaba hauka Babu Bazar, Litanpo, Kiam, Wang Mataba, Masung, Amurai Jungi Lekai Sinda, Nona Pipeline Tingadaba Singi Haiki. The 51 crores a water supply scheme Gidamakta, Wanghem Kendrigi Prazagi Damakta, Wanghem Kendrigi Darkar Labor Mayam Singse, Masigi scheme Yam Singse, Sagalapulu Komatam Dadi, I call house to house. Yung dong Kudimaki, I call ye Portigi Konjil Amam Palkan the connect to Wangani, so that I lady bo wanghem kendrigi parja khudimak isingi problem se for all masigi solution na mai koi piba ngamme Paugi marathana atenba break ama lojari COVID-19 nage ekhui section C anoba COVID-19 variant Omicron malini mapong kya da sandoragli section ba khaldana tam thereba laisa da ase deke ngak thona ba pambaini niam pumba gi thabak tharam sing degi yariba makhai lak thokpiyo Mark subsoi choidana niam sumna upiyo social distancing nga pakawigano loinana khusa sapon season tuna toina hamdopiyo natraga sanitizer season biyo COVID-19 vaccine dose ani shuna soidana paktopiyo loinana yum dagi maram laitana satopigano breaking makhatara ko paoina 60 singa SG intended candidate Oriba ex cabinet minister Hakampau Taithulgi Anichuba Rangi public meeting asiswa Sampo district singa subdivision manung janba Maulam village da pangthokre Hakampau Taithulasi hauzi JDU Manipur gi presence oina su thaupuri bani ngasigi mifamadu da JDU gi district amadi block ki party leader sing village chief sing amadi khunja sing su saruk yaki mifamadu da wangaladuna Hakampau Taithulna mahakna handa pangthokadoriba General election da JDU ki khutang da mirep oina songthoragli ba si matang da sugaiba waret thamki Hairo Kendra gi manung chanba kakmayai mamang lekai tabungbi tural gi mathakta Kendra sigi MLA Dr. T.S. Rajesh Yamna hokiba October thada urep uyung tamduna saba loislaba thonga sibu sadri haina ningthauzam bimol koba myoy amana rajniti gi mifam kaya da lana sandokli ba si Athubada sendokadabani haina khungang astagi sorokhaibam sanatona phongdorakli ngasi paumi singaloye na kakmayai gi miyoi singa nongna saba thong yengsiminaba amada es natona wafam asi phongdokibani magna hai October thadagi saba horakiba thong loisille sayola sigi manungda miyamna sinaba yaragani adubu rajniti gi khudong chaba launaba honabada miyam tinba mafam singda urep uyung tawraga sabidre haina lana sandokpa haibasi yamna laibak tibani kakmayagi miyamna taraina lode kakmayagi miyam bu amadi MLA bu N bimolna miyam da lana uhannaba honarakpa si khudak talep kadabani loyana atubada miyam khangna sengdokadabani karigumba sengdolaktaba thoklabadi kakmayagi miyamna bimol yauna khunasida Congress party gi miyoi sing changbada athingba thambagi khongthang lokholakpa yai haina su sanatona phongdorakhi Hairo Kendra manung chana Chandrakhong polling number 1 dagi Ukhongsangi polling number 17 phawagi apunba polling station 13 ki miyam amadi polling committee na angamangamba puthokna duna ngasi constituency asida National People's Party da mirep oinaba thawrangliba ND10 da phawot kaya miyam na mateng pangkhre Ukhongsang amadi salungpham phawduna laklaga hairok te leiba D10 gi yumda phawot 5,000 ro mateng pangbirakpa dubu taramna okladuna ND10 na phongdorakpada Anoba Owen ba Hero Kendra mo oirakna ba honabada Kendra sigi awang maikaida leiriba miyamna sauna sagot pi ba madi punging thagot piri ba si dama ikai khunajai
Leibaki seba togodoriba candidate singbu mikhalda sel yamna tinghanbibagi mahutta money power amadi muscle power maithiba pigadabani candidate sel gi matengdum pangadabani haiba wakhalon galoyana mateng pangbirakliba praja singdamak chawthoksaba phawi haina ditena apemba phongdorakhi magi angamba leijaba khara khatang okhalaga ekhoi leibaki seba togo daragadi ongona paisa tinghangado bunatti praja ekhoi angamba paisa puthoknaraga ma bumai pahalaga praja ekhoi gi yai pathorangi thabuk paikalangedo buni ngasigi masan power amusung money power se maithi pi dabiyadi haibadu gubba polling trate sigi nungsijaraba polling committee sing NPP gi karbi singna khona birakpagi damakta ayana ngamkhai leitana thagatpa amadi nungaiba Leibak asida Omicron ki case masing henglaliba si mayoknabagi saroma oina Miraibaktagi India da thonglaba miyoi khudima sayol ama mayumda quarantine tawra matung nipani subada test tawgadabani haiba anoba rule ama lebak popo numittagi chanaba hokre at risk lebak singdagi lakpa miyoi singda Omicron positive oibagi masing ngasi hengatki at risk lebak ki masing 38 de hengatkre test tawbada positive oiraba mapandagi lakpa passenger singadu isolation facility da thagani makhoi ga nakna phamina kiba passenger punama contact tawkre haina logani hairi karigumba makhoi negative oirabadi numit 8 nidi masana haksangi phibam yengsingadabani haina su anover rules na hairi at risk lebak antabadagi lakpa passenger singsu makhoi na thonglabada passenger ani khangalaga test tawgani hairi China gi Chongqing city da pokhaibai thodota dalan kintharaktuna yamdrabada me home sire mayam amana tholakpa ngamkidre gas leak oibadagi pokhairakiba oirangani haina singnariba thodo aduda thangnabada laiba committee building amagi house canteen ama pungkin kinthaki miyoi kuntare tholakpa ngamkide haina state news agency Jonghana phongdoki pungtaruk tarakpada makhoi singadu lothokpada ahumdi siramle hairi mi kanbagi thabak kanna Changsili building mayamgi marakta laiba pokhaibai thodo thokraba building adudagi maikhu amadi lengoi paithorakpa miyamna uki fire amadi rescue worker cham yankai henbana mi kanbagi thabak changsili pokhai ki badugi maram thijinba hokre hairi Sanabagi pauda ngarang sanakiba Hero Indian Super League yankai mathai suba match da Jamshedpur FC na North East United FC bu ahumani da maithiba pikre League asigi yankai thai suba match ngasi numidang pung 3 makhai dagi Tilak Maidan Stadium da SC East Bengal ga Mumbai City FC ga sanaba hokre hayeng January tang ni pangi numidang pung 3 makhai amadi pung 4 makhai tabada ATK Mohan Bagan ga Odisha FC ga amasung FC Goa ga Chennai FC ga sanaragani Haujarabada Maroya Pamukana Pijari Chief Minister N. Birena Mahiroi Singda Lemna uniform yanthokre Manipur Pradesh Congress Committee office ta attack sathakibabu yaningdaba phongdongnarakli Kaksingbu Manipur amadi India gi manungda chakhotpa masak thokpa lamdam ama ohengani haina MLA M Rameswar na haikre Loinana BJP intending candidate singdagi candidate oigdaba miyoi khanbagi opinion poll gi ballot box laklaga senkre Ngasigidi paudam pijaba matang astelation jare miyeng tabiri basingbu kurumjari